Lamphel Pata Nong Semga Liba water body asidagi thorakpa lekhom leinang kaya asina NIT Manipur ki campus ta paisin fam oihelaga institute asi Atoppa Mapham Amada Hongdoknaba Hotnarabra Haibagi Chingnaba Leire haina MPCC ki president MLA Okram Ibobina Fongdorakli wafam asi NIT Manipur ki lengdaba campus ama sanaba lampiragani haina chief minister na fongdokhiba adugi matangda ngasi Imphal gi Congress Bhavan da pangthokpa paugi mifam amada mahakna fongdokhibani paugi mifam aduda Okram Ibobi Singh na hai Congress party की लेंगाक लेरिंगे कुमजा लिसिंगनी मापंदा NIT मणिपुर असि लिंखतखिबनी इंस्टीट्यूट असि की दमक मतमदु की लेंगाकना एकर चहुम निफु माथोय खरा हेनबगी लंपी बसु लेखरे अदुब NIT की परमानेंट कैंपस अमा सानबगी दमक नौना लंपीरगनी हाइना चीफ मिनिस्टर युमनाम केमचान की वाफम असिना मियामदा चममनबा फावले हाइकी महाकना मखा तारदुना वाटर बॉडी अमा सेंबा मतमदा मफम अदुदगी लौथोरकदबा लेबाक अमदि लेखोम लेनांगसिंग अदु थमनबा मतिक चाबा मफम पीबा हाइबसि तंगाई फदे Lamphel Pat water body sembagi thorak palai khom lenang sing adu mafam chana paisinbagi thabak tawnaba project asida tongana senfam kaithoktuna yawramgani hairiba senfam adu kanagumba kharana lawthoklaga lekhom lenang sing adu mafam chaba amada paisinbagi mahut NIT Manipur gi campus ta patient fam oiraga institute asi Atoppa mafam amada hongnaba silabra haibasi hangningai oire Congress na lengak pairingi matamda NIT Manipur gi damak lampiram ki badu central lengak ki kanglon chapchana nga ki hainasu Okram Ibobina makhata na fongdokhi akhoi sida Manipur jo IIT ngomba ma pore haibi udna aduga akhoi su khange ba shor manung je yamna congested way haibsi khange ba aduna slowly asisu central institution ne ba akhoi Manipur da triple IT se Indian Institute of Information Technology akhoi matamda hawrambanina temporary campus Manipur da sahi mari gi base ahum loi reba masi sor manung se yamna congested oire haidna makhanda 150 acres acquired tawga maduda dedicated line 3311 kV substation ga linkatra maduda aina tawda infrastructure is almost ready sumai tawna khoi matamda adai sor manung da khoi sideda thamngai wakhan kesu leitieba Indira Gandhi Open National University adusu senapati romda akhoi mathang tamna lakpase akhoi sor manung da kesu sideda thamngai wakhan leijedieba